Moreh gi akoibada leiriba masing yamnaba kukisina Manipur Police Station amadi Commando Complex Koishinduna thamagalunana Moreh dagi Manipur Police Commando lawthokadabani we want separate administration haiba kholausing lawduna khongjang chengsinkhri paw sina hai ngasi ayuk pung 10 rom tarapu matamda masing yamnaba kukinipi sing amadi makhuta khulai paibana pasina khangaudana Moreh Police Station amadi Moreh gi 19 suba complex ta leiriba Commando Complex Koishinduna thamagalunana khongjang anu chengsilakibani Kongjang Chengsilibas Singna Makuta Petrol Bomb Amadi Nomani Singba Yawi Hadi Hauzik Moreh da Commando Complex ta Mapan Thokpa Yadan Leiriba Personnel Kharana Phongdorpagi Matung Inadi Hauzik Tenopal District Police ki SP Amadi Makok Thongba Official Sing Commando Complex Mang da Leiri Kongjang Chengsilibas Singna Commando Complex ki Gate Fabanam Khanabo Honarli Maduda Mafam Aduda Leiriba Assam Rifles CRPF Amadi BSF ki Kangmuna Miyamgi Irang Adulak Sinabo Honabagi Mamitadi Numijung Bapung Taranitoi Helakpa Matamda Nupa Sing Suthorokna Kongjang Adu Silagli Saurana Kongjang Cheksiliba Miyos Sing Adu Lising Marigi Matakto Egani Hauzik Fawbagi Oina Pamno Thorusing Thopaletri Commando Kangmusum Mikumna Hum Sing Lady Hadi Ningsingba Yabadi Thasigi Tareta Kuki Women Union and Human Rights Sinduna Moreh dagi Manipur Police Commando Sing Mapung Fana Lotho Haibigi Dabi Toduna Moreh da Kongjang Sing Kibani Kongjang Adu Manipur Police Commando na Moreh da Miyot Minai Kaya Sithai Hainasu Maral Sibni Thado Adu Matung Tarapoina Hida Leba Tholapa Moreh da Leba Manipur Police Commando gi personnel ani kuki khulai paibasina thasigi taran thoigi ayupung tararom taba matamda Moreh gi Nepali basti manakta nomai kaptuna hanaba honar madagi sining sita hingkhibagi thodok fawlai khrabani haujikta phongma paw mana masing alwa kuki singna sangsilkiba khongjang adu